दायित्व लेंसिनगरिबा पुनमकु मिंगमम तवनो पंचद्रबसु अनि गाय खमनबो उच्चरी लोयना मांगदा लेंसिनबिरिबा इरमदा मसिगी नुंसिजरबा इमाइबे इचिनिनाव मरुप मपांग साइ पुनमकु अइना कोकनो खुरमजरी मसुं गाय खमनबो उच्चरी लोयना प्रेस मीडिया की इचिनिनाव सिंबसु गाय खमनबो उच्चरी तसेंना एकोय ngasiगी thim sida irasidi ekoi kunjansi punna koi apunlagi kholao ma lauraga manipura koi shanti hanjana na bokhonasi haiba adugi thimda ngasiगी function ase phongdok pangthokani adubu yamna laiba thibadi ngasi ekoina kunjansi haidana koina somda function pangthokana celebrate tawdana til third May si koi ningjangdana tawribasigi mayokta haiba tare ngasi Churachandpurda Moreda separate administration gi moi ahanba ihongni haidana moi ngasi se moi celebrate tawi wakhalona nisi kam khenagra bonoji ngo aduna aikoi shanti puraksi hairagadi aikoi moi ga khoi ga jana bam disangi tawata bu India government ai initiate tawdana wari sana budi hore aduna aikoina Manipur gi contest ji ngaroi si akhoi Manipur gi sudum akoi matam-matamda akoi gi iramdam jiri asige khoina nasiba aikoi si hoji mapung phana shanti phangabra haibuduni ba khoina hoji hangdoisi maramdi aikoi sahi ani gi mamangdagi babu khal boroi khan sabuga tagi thora ga lanje narandi ba aikoi gi IDB sing ngasi mayamda hanjan mangamde ba kana mai ne set tawirage government na jengibra kana na jeng hanjan mangamde masina akoi kari da somanje hai kanda aikoi gi economic resource loi so eba maramdi babukal borakal sabuga ta lai bai chini naw singna mokoi gi photo haibadi isam samna kwamana any akoi gi local product me amama puthoga jonjaraga masa masu singi sahi amagi income na aga semga sagadaba age masa masu like ta hono jagadaba me amga madu totally fail ore ko khoi aduna koi jiri da shanti si la e nomai kanate na koi tumina le thopati ja hiroyaba masina pibam ta ribodi aikoi phangjet la ki batabani maruoina masigi imai bensing aikoi phangjet masi langmadi topa yagi roi aduga loinana aikoi gi borobega da aikoi gi chendra ka lamjen mara ga leiba aikoi gi IDP sing su mayum da hanbang amdibani aduna expert sing na haiba aikoi gi expert sing na nam toina aikoi gi TV gi channel sinda nei na bodo ngasi Manipur da toi ba langche narco terrorist ki lang long ni hai karana hai geopolitics ni hai adubo aigi opinion dadi ngasi thoi balan si Manipur da thoi balan si geopolitics ni aba atop country gi khud jawra kanda aikoi gi geographical akoi gi geographical oiba map sing sida habidi mon area sing je dominant pasala kan sida ngasi biala abasu aikoi gi area da koi jangmangam braba president rule la e Iran thotre khulai phagale akoi loina moi na taw pura ti ui tawatabo makoi na kanun ko maphamsing aikoi gi oiba aikoi gi phamam do ko maphamsing duda aikoi jangmang ma brahaba ngasi ngam de aba adu rakadi ngasai gi ko convener na ko komi ko convener na hai gi bo phamado madu jagri me di aikoi tumina le thokte aba asi aikoi khattagi nate maitai haiba jati khattagi nate punna manani ba jati lan tu pamjadaba shanti pamba aikoi kudungaki khola oigedabani aba masi wafamse aduna ngasi jiri pamda leiba aikoi gi civil society organization gi aikoi gi members sing imai ben sing aikoi pujen punjan khojal se tinaraganda aikoi jiri bang kannana bhonasi Manipur gi shanti hanjalakpada aikoi so asoko thodang lausi amadi aikoi punna isor puramaga tungda kali orakadage haibado koi nenaminasi haiba wafamasi thamjaningi aduna aikoi gi mirona se hoji ahet gyan darakpadina si jibokta leiba aikoi gi mirona se tungna nakadoba aikoi gi mironda history da idna le hoktorobani maramdi sahi tade punta pa haiba wafamadu aikoi ngasi nainari se hoji chu aikoi se punta inine sahi tade punta padu ani suba punta pa samane ngasi mayu makai thadokna jelai sibu punta inatro boromega gi kontai puno harinaga adegi manubandi chen thoraiba mayam sen jelai si punta pani haba aduna sai ani suba koi gi punta pagi thodoga se akoi gi miron da thobani na aikoi na sumadu hanjanna ba hona ba se akoi gi asogo thodangni wari da koi gi iming thalamsi jiribam kalamsi Manipur kalamsi akoi puna lebinasi haiba wafamasi thamjaraga hamata ngasi da tension jage puna mapu umka na thoranga